आकाशवाणी इम्फाल Ngangom Kiran पाउ पाजरी आहन बदमर वैब पाउ मुख्यमंत्री नोंगथोम बिरेन हाइरी इसा हिंगनबा पोपी थागनी ड्रग ललोनगनी मिया मांगब सिब खंगदे हाइब वाखलोन थादोक मतम ओइरे सिंग तमखाइदुन युम साजलिबा वाइथौ प्रोटेक्टेड फॉरेस्ट एरिया दा ngasi रेवेन्यू अमसुंग फॉरेस्ट डिपार्टमेंट ना जॉइंट सर्वे चथखरे मणिपुर दा हौजिक कोविड के एक्टिव केस 33 खक्तंगाइरे ngasi मियोय अहम पॉजिटिव ओइकी प्रधानमंत्री नरेंद्र मोदी ना न्यू दिल्ली दा यूरोपियन कमीशन की प्रेसिडेंट अर्सुला बोन दर लियन वरी सानखरे अमसुंग केंद्र के हक्सल मंत्री डॉक्टर मनसुख मंडाबियाना हाइरी लेबाक असिदगी मलेरिया अमसुंग टीबी लाइना मपुंग फाना मुथत पंगमनबा सरकार ना कनब थबकसिंग पाइखतली मुख्यमंत्री नोंगथोम बिरेन हाइरी इसागी हिंगनबगी पांबई ओइननबा पोपी थागनी ड्रग ललोनगनी मिया मांगब सिब खंगदे हाइब वाखलोन असि थादोकप मतम ओइरे इम्फाल सिटी कन्वेंशन सेंटर दंगसी पब्लिक प्रोसिक्यूटर अमसुंग पुलिस ऑफिसर सिंगी नौमुगी ओइब सेमिनार कम इंटरैक्टिव वर्कशॉप हदोपगी थोरमदा मुख्यमंत्री ना हाई आई हिंगननबगी दमक लमदम मसिद लेमिनारिबि चिलिनाउसिंगबु हातननब फत्रब पोपी पांबी थारिबसिंग अमदी ड्रग लालोलिबसिंग असि मसिन मनाव अमदी मरमदंग मियामबु नुंगसिब खंगदब मियोय ngaktani असिगुम्बा निंगथीना वाखल खंथतब मियोयसिंग असिगी थबक थौरमसिंग असि अवांग थाक्ट यानिंगदब फोंदोकली मुख्यमंत्री ना हाई असिगुम्बा मियोयसिंग असि लाक्सिनब ngamnanaba अकनब थबक खरा लौखटप तंगाई फद्रे असिगुम्बा थबकसिंग चेनरिब मियोयसिंग मथक्ता आइनगे ओब थबक मतम चाना लौखटनब हनबदा पब्लिक प्रोसिक्यूटर सिंग पुलिस अमसुंग जज सिंगी मरक्ता अहोबा मत लहिनब चुमलोय पब्लिक प्रोसिक्यूटर हाइबसी सरकार की महत छिंदुना केस अदुब थेंगनगदोरिबनी मखोइना पुलिस के आयोग कुमन तानुदुना केस अदु माइ पाकननबा अहोबा मत लहिंदनब होनगदबनी मदु खक्तद सरकारना मराल लेबसिंगदा आइन गेब सेराक पिब पामलिब पनमसी फंगमंगमगदोरिबनी मुख्यमंत्री ना हाई ड्रग के केस अमसुंग जाति की मायक्त लेब थबक तौबसिंगी मतांगदा राजनीति की ओइना खुद थिंजनबगी थौंग अमत थोहल्लोय Kaini ay hinabo kono bani popi thara ka isi yam pangi angang la etta manu ngamde ado nuisu jo not we should strongly condemn it ay hinabo ni happy aba sigi la ibu pon mayam shileta ay ko kisi consultation yam wale ay ko akan report kar with it yam stringent and committed to the amatakar anti-national related and a drug related matter I assure you as a chief minister single interventions will not be allowed. Single day may have a machine police anybody that Madu hire Madu responsibility. I don't see. थौरमदु सरक याखिबा राज्य की डीजीपी पी डोंगल नहाई गोल्डन ट्रायंगल गनकना लैबा अमसुंग ngamkhaida iho hona lairiba phium singna manipur drug ki samesya laksinana bohanabada achobu singnaba ama oiri masigi mathakta lamdam asida popi pambi sing paksana thariba si thingnana bohanaba haibasi achobu thabak amasu oiri drug ki case ta chenaba myo sing charge thagat pagi sang hengatlaba amasung makhoi gi maramda thijinba gi thabak ningthina satharabadi drug kamari lenaba case sing paikhet pada chawna mateng oigani mara leba sing dandi piba gi sang hengatlabadi asiguma thabak sing chenariba myo sing da anu paujelama piba ngamgani थौरमदु द राज्य के मंत्री एल सुसिंद्रो पुलिस की मकोक थोंबा ऑफिसर सिंह जज सिंह अमदी पब्लिक प्रोसिक्यूटर सिंह सरक याकी एंग्लो मणिपुरी वार लिसिंग मचनिपान मरफुतरा माथोइदा खोंजोम द सोना की बुलानफमदा ममा लेवा की निंग तमंगाक नना बोहनबदा थवाइना पोंथा पिख्रबा थो वेपाई पुसिंग मफमदा हाइकत लाइकत तंबगे थौरम अमा ngasi खोंजोम तेंगोल लाइकाई कम्युनिटी हॉल पांगथोखरे थौरम के सरक अमा ओइना खोंजोम तुरेल दा हाइकत लाइकत तमदुना लाइखिद्रबा थो बसिंग मफमदा इकाई कुमनब उतखी थौरमदु जस्टिस कमिटी ऑन एंग्लो मणिपुरी वार लिसिंग मचनिपान मरफुतरा माथोय मार्टियर्स एंड फ्रीडम फाइटर ऑफ कांगलेपाक मणिपुरना निंगथेमसा निंगसिंग लुप अमसुंग हाइरांग खोंजा मेमोरियल ट्रस्ट का पुन सिनमनी नौना राज्य की मंत्री ओरकलेबा हाइखाम दिंगोबो ओकपगी थौरम अमंगसी इम्फाल वेस्ट की लमलोंगई खुलदा पांगथोखरे थौरमदु द सिरी दिंगोना हाई सेकमाई केंद्र के मियाम न मपुंग फाना सगोटपिबदगी ngasi राज्य सिगी मंत्री अम ओइबगी थाक असि यौरखिबनी महाकन मंत्री अम ओइना केंद्र सिगे मदि मणिपुर की मियाम गिदमक थमोइ सेंगना कथोकपग लनेना थबक तौगनी हाइनसु सिरी दिंगोना थाजब फोंगदोकी
ꯃꯍꯥꯛꯅ ꯍꯥꯏ ꯍꯧꯈꯤꯕ ꯆꯍꯤ 5ꯒꯤ ꯃꯇꯝꯗ ꯀꯣꯚꯤꯗ ꯂꯥꯏꯆꯠꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯃꯤꯌꯥꯝꯒꯤ ꯁꯦꯕꯥ ꯇꯧꯕꯗ ꯅꯤꯡꯕ ꯊꯨꯡꯗꯕ ꯀꯌꯥ ꯂꯩꯈꯤ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯀꯣꯚꯤꯗ ꯂꯥꯏꯆꯠꯀꯤ ꯐꯤꯚꯝ ꯐꯒꯠꯂꯛꯄ ꯑꯃꯁꯨꯡ ꯅꯧꯅ ꯃꯟꯇ꯭ꯔꯤ ꯑꯣꯏꯕꯒꯤ ꯈꯨꯗꯣꯡꯆꯥꯕ ꯐꯪꯂꯕꯅꯤꯅ ꯃꯤꯌꯥꯝꯒꯤꯗꯃꯛ ꯑꯉꯝꯕ ꯊꯥꯛꯇ ꯊꯧꯗꯥꯡꯁꯤꯡ ꯄꯥꯡꯊꯣꯛꯅꯕ ꯍꯣꯠꯅꯒꯅꯤ ꯃꯁꯤꯗ ꯃꯤꯌꯥꯝꯅ ꯃꯄꯨꯡ ꯐꯥꯅ ꯃꯇꯦꯡ ꯄꯥꯡꯕꯤꯅꯕꯁꯨ ꯃꯟꯇ꯭ꯔꯤꯅ ꯑꯥꯄꯤꯜ ꯇꯧꯈꯤ ꯗꯦꯕꯂꯞꯃꯦꯟꯁꯤ ꯃꯇꯝ ꯆꯪꯏ ꯀꯣꯚꯤꯗꯁꯤꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯆꯍꯤ 2 ꯃꯈꯥꯏ ꯑꯃ ꯑꯩꯈꯣꯏ ꯁꯦꯟ ꯊꯨꯝꯒꯤ ꯐꯤꯕꯝꯗꯕꯨ ꯑꯣꯏꯔꯣ ꯊꯕꯛ ꯊꯧꯔꯝꯒꯤ ꯗꯦꯕꯂꯞꯃꯦꯟꯒꯤ ꯄ꯭ꯔꯣꯒ꯭ꯔꯥꯝꯗꯕꯨ ꯑꯣꯏꯔꯣ ꯑꯗꯨꯒꯨꯝꯕ ꯃꯤꯁꯤꯡꯅ ꯃꯌꯥꯝ ꯑꯃ ꯊꯣꯛꯈꯤꯕ ꯍꯥꯏꯗꯤ ꯑꯃꯒ ꯑꯃꯒ ꯁꯣꯛꯅ ꯈꯣꯠꯅꯕ ꯌꯥꯗꯕꯁꯤꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯑꯆꯧꯕ ꯑꯋꯥꯕ ꯑꯃ ꯃꯥꯌꯣꯛꯅꯈꯤ ꯑꯗꯣ ꯉꯁꯤ ꯄ꯭ꯔꯖꯥ ꯃꯤꯌꯥꯝꯅ ꯕꯤꯖꯦꯄꯤꯕꯨ ꯅꯨꯡꯁꯤꯔꯨꯕ ꯄ꯭ꯔꯖꯥ ꯃꯤꯌꯥꯝꯅ ꯚꯣꯠ ꯕꯤꯖꯦꯄꯤꯗ ꯄꯤꯕꯤꯔꯨꯕꯗꯨꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯉꯁꯤ ꯁꯦꯟꯃꯥꯏ ꯀꯦꯟꯗ꯭ꯔꯗ ꯑꯗꯨꯒꯨꯝꯕ ꯃꯤꯅꯤꯁꯇꯔ ꯑꯃ ꯑꯣꯏꯕ ꯉꯝꯖꯔꯤꯁꯦ ꯃꯁꯤꯒꯤ ꯄ꯭ꯔꯖꯥ ꯃꯤꯌꯥꯝꯒꯤ ꯇꯧꯕꯤꯃꯜ ꯈꯪꯅ ꯑꯉꯝꯕ ꯂꯦꯚꯦꯜꯗ ꯑꯩ ꯄ꯭ꯔꯖꯥꯒꯤ ꯅꯤꯡꯕ ꯊꯨꯡꯅꯅꯕ ꯑꯩ ꯍꯣꯠꯅꯖꯒꯦ ꯃꯌꯥꯝꯅꯁꯨ ꯁꯄꯣꯔꯠ ꯄꯤꯕꯤꯌꯨ ꯃꯌꯥꯝꯅ ꯅꯨꯡꯁꯤꯕꯤꯌꯨ ꯃꯗꯨꯒꯤ ꯃꯃꯥꯡꯗ ꯁ꯭ꯔꯤ ꯍꯩꯈꯥꯝ ꯗꯤꯡꯒꯣꯅ ꯍꯧꯔꯪ ꯀꯩꯔꯦꯜ ꯑꯃꯁꯨꯡ ꯇꯥꯏꯔꯦꯟꯄꯣꯛꯄꯤꯗ ꯔꯦꯜ ꯂꯝꯕꯤ ꯁꯦꯝꯂꯤꯕ ꯃꯐꯝꯗ ꯂꯩꯕ ꯃꯦꯔꯥꯈꯣꯡ ꯇꯨꯔꯦꯜꯗꯒꯤ ꯂꯧꯎ ꯁꯤꯡꯎꯒ ꯃꯔꯤ ꯂꯩꯅꯅ ꯏꯊꯩ ꯂꯧꯈꯣꯡ ꯄꯤꯅꯅꯕꯒꯤ ꯊꯕꯛ ꯄꯥꯏꯈꯠꯄꯒꯤ ꯃꯇꯥꯡꯗꯁꯨ ꯌꯦꯡꯁꯤꯟꯈꯤ ꯎꯈ꯭ꯔꯨꯜ ꯇꯥꯎꯟ ꯍꯣꯜꯗ ꯉꯁꯤ ꯎꯈ꯭ꯔꯨꯜ ꯑꯃꯁꯨꯡ ꯀꯥꯝꯖꯣꯡ ꯖꯤꯂꯥꯗꯒꯤ ꯀꯥꯔꯛꯄ MLA 3 ꯑꯣꯛꯄꯒꯤ ꯊꯧꯔꯝ ꯑꯃ ꯄꯥꯡꯊꯣꯛꯈ꯭ꯔꯦ MLAꯁꯤꯡ ꯑꯗꯨꯗꯤ ꯐꯨꯡꯌꯥꯔ ꯕꯤꯙꯥꯟ ꯁꯚꯥ ꯀꯦꯟꯗ꯭ꯔꯗꯒꯤ ꯀꯥꯔꯛꯄ ꯂꯩꯁꯤꯌꯣ ꯀꯩꯁꯤꯡ ꯎꯈ꯭ꯔꯨꯜ ꯕꯤꯙꯥꯟ ꯁꯚꯥ ꯀꯦꯟꯗ꯭ꯔꯗꯒꯤ ꯀꯥꯔꯛꯄ ꯔꯥꯃꯨꯏꯚꯥ ꯑꯃꯁꯨꯡ ꯆꯤꯡꯉꯥꯏ ꯕꯤꯙꯥꯟ ꯁꯚꯥ ꯀꯦꯟꯗ꯭ꯔꯗꯒꯤ ꯀꯥꯔꯛꯄ ꯈꯥꯁꯤꯝ ꯕꯁꯨꯝꯅꯤ Imphal Custom Division-na ngarang Bir Tikendrajit International Airport-tagi Delhi tamna chatkadaba passenger amadagi lupa koti 5,63,000 mamal oigadaba sana kilogram 10 fare sana singadu polythene bag amada ningthina yomsilaga bag manungda haptuna purammani hari masigi matangda case ama lakhotuna makha tana thijilli tabiriba pawasi Akashwani Imphal dagini White House Protected Forest Area da ching tamkhaidun yum sajiliba singi matangda Mukhyamantri Nongthomam Birenna mai hongna sauduna akan mathabak lakhotnaba khangan khraba matungda ngasi Revenue amasung Forest Department ki official singna mafam adu chatuna punna survey pangthokre Official sing aduna forest ki lam amasung Revenue Bibhag ki makhada laiba lam sing saruk masak khangdoknaba survey adu chathakibani survey chathabadu da saruk yakibi Lilong ki SDO Ngangom Kiran hai department ani gi makhada laiba lam sing mayek singna khangdoknaba hotnabagi thabak asi lakleba numit kharani disu makha tana chatharaba yai survey si pangthokpa matamda lamdam adugi miyamna mapung phana mateng panglakpadasu SDO na apen phangdokhi Lilong timna ngasi survey chathajari ekhigi revenue ga forest ka laiba boundary se khangtoknanaba chathajari hujibokki di ekhigi Lilonggi isinnaw singna fajana khoibu cooperation pibiduna thaba makha chathaba ngamjari aduga ngasi adum loisanjagani survey se mayamna cooperation pibirakpanina khoida awabasu kemta thingnade aduga Lilongda laiba isinnaw singna sumaina laibak macha tana khoida cooperation pibi se loiba bokta di biona ai haijage Manipurda ngasigi oina miyoi ahum nauno COVID-19 positive oiki positive oibagi sangsada madasmik mangani Haksal Bibhag ki serol amada hai hairiba matamasida laina asin naba miyoi ani naba phagalakhi naba phagalapagi sangna chada marputrani pan dasmik mari ni hairiba matamasida laina asin naba miyoi amata sekhibagi pau leite housing active case tarataret leiri Settlement and Land Records Directorate Tamadi Youth Affairs and Sports Directorate na punna joint survey ama YTV local da thasigi kunipandagi pangthokpa horgani joint survey asida mari lenaba khudimak na mateng pangbinaba Thoubal gi Deputy Commissioner na appeal torokli Thoubal Municipal Council gi Ward number 19 bu plastic leitaba mafam ohinanabagi pandamda ngasi council asina sinduna 1 kg 1 bag haibas ki mama hawdokre Thormudu da Thoubal Municipal Council gi caretaker chairperson amasung council asigi executive officer na singba miyoi kaya saruk yaki mafam adu plastic leitaba mafam ohinanaba hanabada council gi staff singamadi self help group singna sawu thodang launanabasu saruk yaki basingna phongdoknaki Climate change amasung akoibagi phibam sokchilakpagi matangna ngasi hianglamda training program ama pangthokre thormadu Okho Trust Manipur amadi Legal Aid Clinic hianglamna punna sinmani thormadu da saruk yakiba Chandel Forest Division gi ACFN Munan hai akoibagi phibam sokchilakpa thingna hotna hodrabadi amadi lamlak ki saw seksingbu ngak senduna thamdrabadi matamama dalamdamasi marubhumi ka pangkhak oirakpa yai maramaduna miyoibana matam sangna malemasida nungaina hingba yanabagi damak umang kongthokpa thingba amadi lamlaki sa usek singak senduna thamna bhana bada miyam pun hona minaba tangai fadre
Assam Rifles ki none battalion na sinduna Swast Bharat Abhiyan gi makhada lu nanbagi campaign amang asi Tingtong Laijang village ta pangthokre tharomasi mapumadu gi miyamda lu nanbagi hainabi lainana bawakalon sing poannabagi pandam da pangthokpani Akashvani Imphal gi pau tabiri Pradhanmantri Narendra Modi nangasi New Delhi da European Commission ki President Ursula von der Leyen unaduna wari sanakre lusingbani na wari sanabadu da Bharat amasung European Union gi marakta lainarakliba mari hanna yangsinbaga loinana lalol etik climate digital technology amasung lamdam ani gi marakta lairiba miyam gi mari hen nakshin hanna bagi matangda makhata na mateng pangnana ba yanaki Madugi mamangda Srimati Lianga Mapan Thorom Mantri Dr. S. Joyshankar ga unaduna wari sanaki wari sanabadu da Bharat amasung European Union gi mari asi hena phaba maikei da manglom da sangshin hanana ba yanaki Ukraine gi lan mar moiduna orekliba rajniti amasung sel thungi ahongba kya gi matang da su makoina khanane na ki Kendra gi Haksal Mantri Dr. Manshuk Mandabiya na hairi laibak asidagi malaria amasung TB laina mapung phana muthat pangamna ba sarkarna akan ba thabak sing paikhatli New Delhi dengan si pangtokpa World Malaria Day gi thoromda Dr. Mandabiya na hai English ngani kuntra phabu ki manungda laibak asidagi malaria mapung phana muthat pangamna ba pandam thamli masigi mathakta English ngani kunmanga phabu gi manungda na TB laina mapung phana muthat na ba hanari malaria gi matangda mantri na hai laibak asigi oina English ngani tara manga gi hojik phabuda malaria na nabu gi sangsa da marput tarukta hanthan mangamle amasung malaria na sibagi sangchu sada homputra mapanda hanthan mangamle Kendra ki Agriculture amasung Farmers Welfare Mantraloy na sinduna Kisan Bhagidari Prathamikta Hamari campaign ngasidagi haukre thasi kunthra phau chathagraba campaign asi Azadi ka Amrit Mahotsav thorong gi saruk ama oina tongan ba Mantraloy sing khusamna duna pangthokpani thorong gi saruk ama oina Agriculture Research and Education Department na Krishi Bigyan Kendra singda Krishi Mela sing pangthokli campaign asigi manungda haukiba sahi putra mangada laibak asida green revolution yauna laibak asida ki puthok se bachinja ki pothok chathok sing sijinar konana ba paikaliba thawak thorom sing gi matang dasu miyam da bhap tahan gani laibak asigi Naval Commander Singh Conference lisingani kunithoi gi ahan ba edition hojik New Delhi da pangthokli mifam asida samudra gi lamdamda singnarakli basing thangnana bagi matang da khanane na ba masung sarkar gi makok thongba official sing wari sanaduna nauna paikhet kadaba thawak thorom sing khanane na ba yauri mifam manungda ngaksel mantri Rajnath Singh masung mapan thorom mantri Dr. S. Joyshankar su laktuna wa ngangani Bharat Lanbi gi makok amasung Indian Air Force gi makok sing su laktuna Naval Commander Singh wari sanagani Manipur ke yumthang nariba rajya Nagaland COVID-19 na naba miyoi amata laitaba rajya oire Nagaland gi Dimapur da layangduna leramba laina asina naba miyoi ama ngarang naba phakibaga loinana rajya si coronavirus free oiraba rajya oire ngarang gi oina miyoi 33 COVID-19 test tawuda su miyoi amata positive oikidre rajya si gi oina COVID ki vaccine dose lakh 33 kapkhre Laiba asida hujik phawur COVID ki vaccine dose koti sama marpu taret lakh homputra mathoi hena kapkre Haksal Mantraloy na hai hauki wapung konmari da vaccine dose lakh ahom lesing hompumari hena kapki hariba matamasida miyoi chawngani phumathoi nauna COVID-19 positive oiki hujik laiba asida COVID ki active case lesing taratruk chawng kuni thoi lairi laina asida ki naw phaglapki chang na chada marputra ni 5.8 mangani Santos Trophy Football Championship ki Kerala gi Malapuram da laiba Kotapati Stadium da ngasi nungthil sanakiba match amada Services na Urisha bu Panjin Anisino da maithiba pikre ngasi numidang pungni pandana Payanan Stadium da Gujarat ka Karnataka ka chanagani Aroibada maroyo pau amohanna Mukhyamantri Nongthomam Biren hairi Isa hingnaba popi thagani drak lalongani miyam mangba siba khangde haba wakalon thadokpa matam oire Sing tem khaidun yum sajaliba Whitehall Protected Forest Area dangasi Revenue amasung Forest Department na joint survey chathakre Manipur hojik COVID ki active case tara taret khaktangai re ngasi miyoi ahum khaktamak positive oiki Pradhanmantri Narendra Modi na New Delhi da European Commission ki President Ursula von der Leyen ga wari sanakre amasung Kendra ki Haksal Mantri Dr. Manshuk Mandabiya na hairi laibak asidagi malaria amasung TB laina mapung phana muthat pangamna ba sarkar na kan thabak sing paikhatli pauloi jare